ZEB Mek Makada Uruparapti Development Coordinating Committee Amade Uruparapti Apunba Mara Paibe Lupna Sinduna Lilong Arapti the Laiba Iraima Ima Community Holder No NRC No Census Kamari Lenaba Protest Amapang Tokre Protest Adu Kamari Lenaba Na Uruparapti Club Tarani Toy Apex Body Wariba UADCOC General Secretary Kontozam Kiran Kumar Nahai Lengang na school college soti tharaga irang nathai na bohonariba ase laibak thibani NRC tawraga census tawbagi demand ase Manipur gi yellow furup kunthra manga makki sabsaba daita lei khanbiraga adom gi kendra gi leiriba mehut singda pressure piduna metop khandogausi haina phongdoke nakana maromda club asigi president konsam bobira haibada issue ama tholakpada lengang na natraga khongban chenba kharana honaraga solution ama Lauja Raksani Haina Laitokpa Mio Yamna Lay Madu Tobigano Laybak Asi Kanbada Isa Isa Gi Daita Yawi Kanbiraga NRC Tauba Ngamnaba Census Saitokpa Ngamba Langakta Daita Launaba Inminasi Hainasu Mahagna Makha Tana Fondoroke No NRC, no census Dugi Timda Nasi Equina Accident Protest from Zeribasi. I quite Hosi NRCC Taudana Census Tawai Masi Tunda Lakadu Mayam Indigenous people Singedua Ladiba Yelhomi Mayamski Mutkadaba Mangadaba Mina in the time of Udaba Sigi and Tangai Katamasi Taudabaya the Vanadana Census Taudreda NRC Tawai Aduma demand. I could press Saram some demand PDBC, I could Prazana some demand Pizzavam, some press at Tawzabugiwani, Tabati government, Center Amazon State government of the City. I could Prazana Matuki, I could Erasi Torunga Poti, a census I could Tonga Poti, Aduna, Ladiba, Kagi, Center Amazon, State government la, Hariba, NRCC, Tabata, Atubada, Madu, Tabata on top of the Tauraga. I could census to Ona, Matamsana, I could Hariba. The saying national citizenship India gi masi khanto khanjin tawra matungda parena khanto matungda madu NRC taw haibni update taw haibni madu postpone taw haibni madu NRC agri census tawgunu haibni natte dana aduna masi ekoi praja miyamna leiba praja miyamna su loina masi saru yabam thoi aina khale maramdi karigino haida masi ekoi praja na khanba ma lei makoi kharana adum tawjarani na khanba yauri madu tawbigano Manipur da leba praja khuding mangna haiba asigi demand masigi ihu si koi loina yakhom to yana khali leori ba makoi gi generation da loina sokataba amsung makoi noji nungai building sare ina kulei ka to ngena tawri dam badu matam khragi wani masigi matungda aikoi da asoi ba mayam si leikhagadi ayeng mana leori ba magi building har mai property mayam da kasu kana roi madu migi makha da mikha polga minai nei thang orga lehogani haibasi mai haijeningi aduna prajamiyam puramak Manipur gi miyamna haiba masida loina support tawduna akoi punna unity strength amda akoi punna masi pressure piduna demand tawduna akoi hariba government da state amasung center government da akanba akoi safu je pi horga madu thabak oina athubada tawna bamsung government da appeal tawjening base athubada NRC na akoi census tawbiganu haibani ado akoi masigi matang dai koina Sarkar na akoi hujik school college mahiloisan sing thingjan biduna akoi gi sarkar thingjan biraga akoi gi JFD na changjiliba khongjang asi akoi namthani haibigi wakhan doi ko thadok piu akoi na JFD na changjiliba khongsan 1951 base year da akoi NRC tawraga akoi census tawbiu haibasi akoi Arapti Development Coordinating Committee amasung apunba maira pabina akoi full support tawjai amasung akoi ngasi NRC tawdana census tawbigano hairiba wafam asi ekoi khatangi nate lairiba ekoi yellow mi punamaki tawde adraba mathoni lengak pairiba MLA minister nakoi gi saru yauribani maram maduna ekoi masigi sarkar jena tawbiriba school college tinjalaga mahiloisan sing tinjalaga ekoi sangjiliba khongjang si namdhanaba thabak che ekoi tawbiganu ekoi yellow mi kannabagi damakta amatta ngairaba ekoi gi pambai di ekoi ngasi sangjiliba NRC tawra matungda